ꯐꯖꯈ꯭ꯔꯕ ꯃꯥꯏꯊꯣꯡꯁꯦ ꯆꯣꯏꯌꯥꯏꯅꯔ ꯁꯝꯂꯥꯡꯁꯤꯅ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ ꯑꯩꯒꯤ ꯏꯁꯥꯗ ꯖꯦꯛꯀꯤ ꯆꯥꯟ ꯆꯪꯉꯦ ꯍꯣꯏ ꯉꯥꯏꯈꯣ ꯑꯁ ꯍꯣꯏ ꯀꯩꯅꯣ ꯍꯣꯏ ꯃꯤ ꯎꯁꯤꯠꯇꯕ ꯍꯣꯏ ꯌꯦꯟꯊꯣꯛꯃꯤ ꯅꯪꯅ ꯀꯩꯅꯣ ꯅꯨꯄꯤꯗꯨꯗ ꯌꯥꯝꯅ ꯏꯅꯝꯃ ꯀꯧꯅꯤꯡꯉꯤꯗꯨꯅ ꯃꯐꯝ ꯃꯔꯥꯡꯗꯤ ꯍꯦꯛ ꯈꯪꯗꯅ ꯃꯤ ꯀꯌꯥꯝ ꯏꯀꯥꯏꯔꯝꯒꯅꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯐꯖꯕ꯭ꯔꯥꯅꯦ ꯐꯖꯗꯦꯗ ꯈꯔꯕꯨꯗꯤ ꯉꯧꯋꯦꯕꯨ ꯔꯥꯁꯤ ꯑꯃ ꯌꯥꯎꯗꯦ ꯍꯥꯏꯗꯤ ꯎꯆꯤ ꯉꯧ ꯍꯦꯛ ꯃꯥꯜꯂꯅ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯒ ꯑꯩꯒꯕꯨ ꯌꯥꯝ ꯈꯦꯠꯅꯩꯗ ꯆꯥꯟꯅꯗꯦꯗ ꯅꯕꯨꯡꯒꯤ ꯈꯖꯥꯏ ꯅꯥꯝꯃ ꯐꯥꯎ ꯌꯧꯕ ꯅꯠꯇꯦꯗ ꯅꯣꯏꯅ ꯑꯗꯨꯗ ꯏꯅꯝꯃꯒ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯥꯎꯉꯧ ꯌꯥꯎꯋꯤ ꯏꯔꯥꯡ ꯇꯧꯕꯗ ꯍꯣꯏꯗ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯌꯥꯏ ꯑꯩꯅ ꯌꯨꯝꯗ ꯄꯨꯁꯜꯂꯛꯑꯕꯅꯤꯅ ꯀꯧꯕ ꯌꯥꯏ ꯀꯧ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯃꯦꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩꯗꯨꯅ ꯀꯩꯗꯧꯔꯒꯦꯕ ꯑꯩꯗꯤ ꯅꯪꯅꯤ ꯈꯪꯗꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯔꯨꯕꯅꯦ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯆꯤꯡꯉꯧ ꯑꯦ ꯂꯩꯁꯥꯕꯤ ꯍꯅꯨꯕꯤ ꯉꯁꯥꯏꯗꯩꯅꯦ ꯑꯩ ꯏ ꯍꯟꯗ꯭ꯔꯤꯝꯅꯤꯀꯣ 이씨 파제레 간절이번 남아이도 빡! 타버드네 레이티에 많아졌니 ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥ ꯅꯪꯗꯤ ꯂꯩ ꯅꯪꯗꯤ ꯅꯪ ꯍꯥꯟꯅ ꯍꯥꯏꯌꯣ ꯅꯪꯗꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯃꯤ ꯅꯨꯄꯥ ꯍꯥꯏꯔꯝꯗꯥꯏꯁꯤꯗ ꯁꯣꯛꯄ꯭ꯔꯅꯦ ꯅꯨꯄꯥꯅꯕꯨ ꯅꯥꯕ꯭ꯔꯅꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯀꯧꯕꯤꯔꯤꯕ ꯑꯍꯜ ꯑꯃꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯑꯩꯒꯤꯁꯦ ꯍꯥꯏꯔꯨꯔꯦ ꯆꯩ ꯆꯥꯗꯣꯏꯕ ꯍꯥꯏꯔꯨꯗ꯭ꯔꯦ ꯐꯖꯗ꯭ꯔꯤꯕ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥꯒꯗꯤ ꯌꯥꯝ ꯁꯤꯖꯤꯟꯅꯔꯤꯅꯦ ꯆꯩ ꯆꯥꯔꯝꯗꯥꯏꯁꯤꯗ ꯑꯩ ꯏꯕꯨꯡꯉꯣ ꯌꯦꯡꯉꯣ ꯇꯨ ꯅꯪꯅ 하이ꯒꯅꯤ 하이도 하이로다라 이따ꯎ따다 하이도이시부 그이노 하요 ꯑꯩ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯄꯦ ꯂꯥꯛꯂꯤꯕ ꯇꯥꯡ 14 ꯅꯪ ꯂꯨꯍꯣꯡꯕ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯍꯣꯜꯂꯤꯕ ꯊꯃꯣꯏ ꯃꯤꯍꯨꯜꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤꯅꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯣꯏꯔꯝꯕꯅꯤ ꯍꯤꯡꯕꯒꯤ ꯊꯧꯅꯥ ꯃꯥꯡꯈꯔꯦ just